Technopal District ki Machi Police Station ki manung channa laiba Tuisimi Village Baptist Church ama Sangaba Yagani Yaroi Haina Yetnarakpadagi thokiba Khatna Cheinabagi Thoudokta Meeoi ama Sokle Church ki pochai kaya thugaiduna amangata thokhankhre hairi Thoudok asi ngasi ayuk pung 12 rom tarakpada thokibane Thoudok aduda soklaba Meeoi adugi maming khamba saka chahi 53 apokpa sangtrim don kawi Nungaurok village tagi mahak ngasigi Sangaba thauram adugi cameraman oiduna video coverage tawduna laibani haidi Thoudok asigi matangda mafam aduda lairamba church ki thaupu bani haibi nupi kharana paumisingda pautam lakpada Madingnaga Baptist Association ge makhada lairiba Tuishimi Baptist Church asi sangadanaba hana chiapau piduna laibani Masina maram oiraga district administration gi maikaidagi su Jackson Thaurang laukhatlaga ngasi maming khagtagi sangaringaida construction committee gi secretary ni haiba Meeoi amana khul atopadagi naha kaya khomduna puraklaga church ki pochai kaya thugai khaiki loinana DK Mosilfa kauba amagi yumdasu thomji laktuna amangata thokhalam khiamadi yum aduda lairamba khamba sakabu phubiram khibani haidi Asokpadu Palelda laiba 26 sector Assam Rifles ki kangbu amana mafam adudagi puthokuna Kakching Lamdongda laiba Jivan Hospital da layeng chathari haidi Thoudok thokfam da henba security force laktuna ngak senbagi thabak chathari October ki date 14 dagi akhoi se dikan sitting me amama tawre khoi yanaba se khoi purak ngamdre ngarang bhaw akhoi tille purak ngamdre purak padu ngamdabagi maramna se si thopani ba dikan habe si di church samagi administration gi makhada mu pastor dikan khoi yam leibani pastor du gi makhada khoi dikan taruk lei moi gi was moina lobidre moina building planning ni dikan sidane pastor lere secretary lere makhada khoi mi mari manga lere Segi group se na koi na tari se na administrator hotel se koi na pam bane ba koi na yare na koi na sin baje moi na yada